ꯏꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯍꯤꯡꯅ ꯐꯥꯗꯨꯅ ꯕꯣꯟꯗꯤ ꯑꯣꯏꯅ ꯄꯨꯔꯛꯂꯒ ꯏꯅꯤꯡꯊꯧꯗ ꯈꯨꯠꯁꯤꯟꯅꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯄꯪꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯗꯒꯤ ꯂꯨꯔꯕ ꯂꯣꯛꯈꯥꯗ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟ ꯁꯅꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯃꯁꯥ ꯃꯊꯟꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯪ ꯐꯪꯂꯕ꯭ꯔꯥ? Iban kami, sagun to malami ahum, masagi ng piduna, lehobang mapam aduna chakre. ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯂꯝꯗꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯏꯁꯤꯡꯒꯤ ꯏꯊꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯔꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯂꯝꯗꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯖꯒꯦ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯁꯛ ꯈꯪꯈꯤꯕ ꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯠꯀ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯏꯃꯥ ꯏꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯀꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ. ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤ. ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯍꯥꯛꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯒꯗꯕ ꯀꯥ ꯑꯃ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯪꯗ ꯇꯠꯇꯅ ꯑꯃꯝꯕ ꯀꯥ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯎꯔꯝꯃꯤ. ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯍꯦꯛ ꯍꯦꯛ ꯂꯩꯕꯗꯨꯁꯨ ꯎꯔꯝꯃꯤ. ꯋꯥꯅ ꯂꯩꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗ ꯅꯨꯡꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯊꯦꯡꯅ ꯍꯧꯒꯠꯂꯤꯕꯗꯤ? ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ. ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯃꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯝꯃꯤ. ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯤ ꯁꯨꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤꯔꯥ, ꯅꯠꯇ꯭ꯔꯒ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯕꯣꯛ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯕꯅꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯏꯕꯣꯛꯇꯤ ꯌꯥꯝꯅ ꯆꯤꯡꯅꯩ.
ꯅꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯅꯪꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯈꯪꯅꯤꯡꯂꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯣꯡꯃ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯁꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯣꯟꯅ ꯏꯅꯧ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯉꯛꯄ ꯐꯥꯎꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯐꯤ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯔꯛꯏ?" ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯀꯅꯥꯁꯨ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯌꯥꯔꯦ ꯆꯪꯈ꯭ꯔꯣ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯌꯥꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯃꯅ ꯃꯈꯨꯠꯇ ꯇꯣꯡꯍꯜꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯀ꯭ꯋꯥꯛ, ꯅꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯅꯕ ꯆꯠꯂꯨ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯃꯍꯥꯛ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯃꯇꯝ ꯌꯧꯔꯦ, ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ, ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯉꯁꯥꯏ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯪꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯟꯅ ꯃꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯝꯂꯒ ꯈꯪꯍꯧꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯃꯃꯪꯗ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯜꯂꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯏꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯤꯅ ꯆꯪꯅꯗ꯭ꯔꯕ ꯎꯃꯪ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯂꯣꯟꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ, ꯌꯥꯝꯅ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯀꯥ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, "ꯃꯆꯥꯏꯕꯦꯝꯃ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯃꯆꯥꯏꯕꯦꯝꯃ"꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯗ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ, ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯁꯣꯏꯗꯅ ꯆꯪꯂꯝꯂꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯊꯣꯡ ꯑꯃꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ꯫
ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯎꯆꯦꯛ ꯑꯃꯁꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨꯗ ꯁꯣꯛꯂꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯇꯦꯅꯋꯥ ꯑꯗꯨ ꯑꯁꯦꯡꯕ ꯇꯦꯅꯋꯥ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯐꯤꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯉꯛꯂꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯄꯨꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯅ ꯃꯜꯂꯕ ꯐꯣꯇꯣ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯦꯠꯂꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀ꯭ꯋꯥꯛꯇꯨ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯀꯟꯅ ꯀꯟꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯃꯅꯥꯏ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ"꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯝꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯀꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯃꯪꯗ ꯇꯠꯇꯅ ꯎꯈꯤꯕ ꯑꯃꯝꯕ ꯀꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯎꯈ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯨꯔꯇꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯦꯡꯕ ꯃꯇꯝꯗ ꯃꯨꯔꯇꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯨꯔꯇꯤ ꯑꯃꯗꯤ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ, ꯇꯨꯀꯠꯆꯕ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯥ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ, ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯅ ꯈꯥꯛꯅ ꯈꯥꯛꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯪꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯤꯡꯍꯟꯅꯤꯡꯂꯕ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯧ ꯑꯃꯒꯨꯝ ꯑꯣꯟꯗꯨꯅ ꯂꯩꯅꯤꯡꯂꯕꯗꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯑꯃꯔ ꯈꯨꯕꯝ ꯑꯣꯏꯍꯟꯕ, ꯃꯤꯑꯣꯏꯕꯕꯨ ꯁꯤꯕ ꯉꯝꯍꯟꯗꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯩꯉꯣꯟꯗ ꯇꯥꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ, ꯑꯗꯨꯛ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯁꯤꯟꯅꯕ ꯉꯝꯂꯣꯏ"꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗꯨ ꯆꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ
ꯑꯩꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯑꯋꯥꯕ ꯇꯥꯔꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ꯫ ꯅꯪꯅ ꯇꯥꯏꯅꯅꯤꯡꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯥꯏꯅꯧ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯗꯤ ꯁꯣꯛꯀꯅꯨ"꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯁꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ"꯫ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯁꯥꯐꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯑꯃꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯜꯂꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯣꯡꯃ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯐꯤ ꯁꯨꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯀꯔꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯄꯤꯛꯂꯤꯕꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃꯅ ꯀꯔꯥꯏꯗ ꯂꯩꯕꯤꯔꯨꯕꯒꯦ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯇꯦ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯈꯤꯕꯁꯨ ꯑꯩꯅꯅꯤ꯫ ꯑꯗꯨꯒ ꯏꯁꯨ ꯅꯨꯄꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨꯁꯨ ꯑꯩꯅ ꯀꯥꯎꯍꯟꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯂꯛꯂꯕꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯍꯥꯛ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯏꯁꯨ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯍꯟꯕꯅꯤ꯫ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯥꯎꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯟꯗꯥꯔꯛꯂꯕꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯍꯦꯛ ꯍꯦꯛ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯌꯥꯏ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯣꯜꯍꯟꯈꯤꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨꯁꯨ ꯅꯨꯡꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯣꯜꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯁꯤꯕ ꯅꯥꯏꯍꯟꯗꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯠꯇꯅ ꯊꯝꯂꯛꯄꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯪꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯂꯣꯏꯅꯃꯛ ꯊꯦꯡꯍꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯐꯝꯗ ꯇꯥꯔꯨꯔꯕ ꯂꯝꯗꯝ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫